Chuchanpur district ki Panjang village tagi rocket amadi bom Yaona Khutlai kya Fagatkhre. Manipur hujik thokliba irang asina mari lenana security force na sing amadi tampaki mafam singda chalakpa area domination ki thabak leptuna jathaduna lakli khongthang asigi manung chana combined security force na Chuchanpur district ki Chuchanpur police station ki manung chana laiba Panjang village tagi thiba humba ki thabak chathawa da rocket amadi bom Yaona Khutlai kya Fagatpa ngamkhre. Agalaba kulai sing adugi chawrangna feet 3 muk sangba rocket mari country made motor ahum improvised motor bomb ahum radio set amadi country made grenade ani ni hairi nakal amarom da state asida hokiba pung kunmari asida pamdaba thodok thokibagi paudi leite security force na irang thokpo yaba sing amadi tampaki famsing da thi humba gi thabak lieutenant secretary aina police control room gi makide gi thokpo serol amana hairi police ki pawgi mutung ina security force ki kanma section thorangi loinana ngarang national highway 38 Imphal Jiribam lambida gari chani amadi national highway ani Imphal Dimapur lambida gari chahumgu yankaima akanba security section thorangal loinana Imphal songlakkhre hairi irang asiga mai leina sing amasung tampaki mafam chamaga mapan da security checkpoint hangdoktuna akanba section thoranga loinana check tawbada miyoi panphaduna wahang pahung chatagi hairi Narco terrorist ka India ka lenga ka khusam naraga Manipur ki phazaraba unity chugaina bu hunrak leba se laibak thibani Manipur thugaina ba changsala leba khongthang asida Manipur da kundaminari ba phurup cha kodimona mayok na bidamak national unity ama sangkat pagi tangai padaba lei haina United Committee Manipur UCM ki president YQ Dire na pungtokre afam asinga si United Committee Manipur UCM na sinduna to let Manipur live and grow together haina iramda October March release solising ni taraga nipan bu bagi thoram ama Major Kulda lebe Manipur Press Club ki Lokta Hall da pangthok thoram ama da mahana pangthokibani nakal ama dagi Manipur ki integrity ama di national unity thugaina ba asi phawal leptana damak chatharakli hokiba sahi solising ani ama dagi hongna Manipur miyang Manipur ki integrity ngakna ba asi phawal thengaduna lakli Manipur da punna kanglu 3 ga mari minari adubu nakal da phatraba singna group khaidoklaga Manipur thugaina ba honarapodagi makha chatharakba oina ngasidi naron dagi changsalapa kuki narco terrorist ka lenga kakcham naraga phazaraba unity asi gaina honarakliba asi laibak thibani haiki mamangi sahi ahumdagi horokhiba irang asi laikhidraba athobi singi mafamda minute ani tumina leptuna kaikuna uthi Asiba ama leiramle Kaksing PS ki manung chanba Kaksing Wairi Panjau Palum Salam Lokhong lambi nakal gi drain ama da mioi ama sirga tada leiramle asiba haksang adu ngasi ayuk lambi na walking chadba mioi singna thenrakibani siba haksang adu gi manakta active ama su yemsindra leiramki siba haksang leire haibagi paw phongudagi mafam aduda Kaksing police ki team ama laktuna kotlaga Jenims ki mokta thamkre laikhidraba mioi adu Tamenglong district ki Nelung village tagi hojina Kaksing gi Mantakom khulda yaung indra leiba dumping alliance leibon zone Kowi Mahakaksing Lamkhaida workshop yawani hairi ITP 15 Kolkata thakre state lengana skill development da miyeng changdana irangna maram oidina state asigi tongan relief camp chingda leiriba ITP punna 15 Chuchanpur dagi mari Bishnupur relief camp dagi taruk amasung Kangpokpi dagi manga ngasi Kolkata gi Park U Nation da tha ani gi training yawnaba ngasi Imphal International Airport dagi chief secretary Binit Joshi Home Commissioner Ashok Kumar amadi tourism gi director na thidokre koi 15 na training phangla matungda masana masawa thabak pijanabidamakta company aduda thabani haina chief secretary top officer gi serol amana hairi Sen khaiba KNF kadar IM na Fagatkhre Manipur gi kha thangba Myanmar ga tainaba sarupta khulingba thabak tawba kuki National Front KNF ki kadar ni haiba miyoi ama Indonesian IM na Fagatkhre phagalami adugi mamingna Langkhonglen Alliance Ojit Kawi jahi kontra ga nipan rom sure hairi mahak Kangpokpi district ki Chalwa Kundagini Paugli Kunsing Hai Hokiba Nitokaba Nimiki Nimitangda Mahakpo Senapati District ki Mayang Khang area dagi NSN IM gi Kanguna overpower Tauraga Pakibani Mayam dagi Nam Haduna Sing Pongkotpada Sinaba Chesang Sing Amadi Mahak Kitabuk Adada Sinaba Maruti car ama Mangondagi Funky Panbeyabadi NSN IM India government ga ceasefire tongduna santi purno wari sanariba group ni India government ga suspension operation su sign tonariba kuki UZ group kunmanga gi manungda kuki national front su yawolena Manipur dagi lam khara loktoklaga tonganba union territory ama demand tawboda yawribani panbeyabadi farmiyoi adugi suktam social media da makhong makut punduna thagalaki